Wari asi James Bondgi punsigi warini mahak asi lainaba mayungsu leitaba chayanaba machinjaksu amata leitaba misak amani mahak asi dustbindagi chaba yaba chinjak thiduna chaba mi amani aduga footpath tumba mini mamangda Star Watching Dog haiba Japanese movie asi explain tawjakibani yengbidriba amasung yengbiningba singna yengbiyu description da link hapcheramge adudi mayam ngasigi movie asigi wari amuk hawrasi ngasigi movie asigi mamingna A Street Cat Named Bob British English movie amani haiba movie asi 2016 gi movie ni movie asigi IMDb rating na 7.3 by 10 movie asigi hawrakpada London shahar city asigi lambi chidaida pakhang naha amana guitar khongduna isai sakli nupa pakhang asigi maming asi James Bond kawi mahak asi lainanaba yum chananaba chinjaksu leitaba mi amani mahak nungti footpath lambi baban asida isai sakduna magi mabuk thananaba hotnarami adu mana sakliba isai adu lambi da chatliba miyoising aduna namadana taninglamde nungdang yoksilakle ngasai ayukagi saklakpa isai adu hojik fawba nungdang yoraklabasi fawba mahak nomagi chakera ama lainanaba sel fawba sunaba phanglamde aduna mahak dustbindagi chaba yaba thiduna charami ngasai mana isai saklingai matam aduda lambida mi amana chabagi aremba achapot adu mangonda thadarami hariba achapot machet aremba adu thiduna mahak charami aduga masigi matungda mahakna restaurant amada ayawba sel khara adu puduna chak plate ama leiba chatlami James restaurant mapu aduda hai sel sudare awapa sel adu isai sakjege aduga ai chak chara sima chakjage harami adubu hotel mapu aduna chak plate adu kon thengpham sink asida langthaki aduga James mafam adudagi tatlo haina tathoraki matam aduda James mathwai yamna nungairamde ngasi asi nongsu surami aduna nahan makai mahakna lambi mapanda hek tumba adusu tumpham leitre maram asina mahak lambi da pochet tatuna lerami aduda mamanaba amana James pu koroki aduga hairei sigi car mapu asi thong lok tawba kawramaba male aduna ngasi ahingdi akhoi ani sida tumba yagani sida ahing leksi lau haina hai aduda James pu car manung aduda changki adu mamanaba sidi drug addict oiba mamanabane aduna mamanabasina drug chaw haina puthore James se masage hanadagi mase drug addict oiraga leramba mi amaneba adubu hojiki mase rehabilitation center amagi matengdagi drug sizinabase tokleba aduga rehabilitation center sida thabak tawba well kawba nupi mana mabu yengsinlami haiba well kawba nupi sina James karamna drug se hadogani kamaina charoidabano haibana chingbase tae adu follow tawraga leiba nupa amaneba James se hariba drug se chaningdanabagi damakta atuba hidak ama nuti thaeba mase hariba hidak se methadone kaweba hariba hidak asi magi nomagi chabam thokpa dose asigi well haiba nupi sina hairaga charaga mase drug chaningdanabana control tawraga leiba mi amaneba adubu ma phana kuye chadaba aduna maram oiraga adubu ngasidi ma masase control tawba ngamdreba sigi hana doctor amina mamana base doctor awang puthorako se ma khangamdana chasangreba ko ngasi chakiba matungdagidi James e tumdagre sigi matungdagidi ayuk nongalaklebanina car mapu adu lakle aduga mapu aduna hai kana kanano agi car manungda tumbibase haina chaiba ngangba hawraki matam aduda mamanaba adudi chenkre adu James di hongdokpada tadre gyan mangeba adai car mapusina James hospital da pukhatlame sigi matungdadi well haiba nupi asi hospital da lae aduga mana James nang soidangi drug se thadokpa soidana ngamgani gan hairaga James puning thogalame mabu encourage tawrame mana aduga well nadi James yamna su sawrame mana sawji amuk hana da tasallamji kaigino na yamna warurame sawrame aduga James su taningaga chagibadi nateba charaga hembane tumonga leitabane tobong khangdabadi ngasai mamana puthoksarakudda hana tarambane na mase control tawba ngamdabadi tasangibane ba aduna ma masase gyan lakpa matamdadi ningamdaba phaurameba sengna mase drug se thadokpa amba mi amaneba aduna mase nungaitaba phaurameba ko adu si matangda amu well sina haireba James
nang drugse thadoknaba haidana hidaksu chari methadone haiba hidaksu nunti thaibani nang adu thakna chana nang drug to amuka su chasalabani nang sirambasu yai narai bu phabai sihudabane na sauraga ngange ko sigi dagidi si matung dagidi CM se rehabilitation center duda well unaba chalame aduga well da mana promise tawame matung amu hana chararoi khotloi haidana hairame masigi matung dagidi CM se si nutigi mahaki routine adu tawba hokre lambida tuna gitar khongduna isai sakuna sen tanba adu aurami adubu mana sakliba isai adu kanana su taning dabanina nongmagi chara ama phoba arrange tawba ngamde mana taliba senduna taklaiba kona de dum ni matam asida mahangi mamanaba mangonda drug pijar ko mamanaba do amula ai mangonda drug cha sena hobula ai maduda hadamuki James na mamanaba da kroma ga punba pande mataning di haina mana inthoga tanre si puding ma asi James na thangai seng na ma drug cha ba sung pam dre aduna mabuding lepuna ma masana ai udabe ade khamna ma ja do to bangam khibane mabung khadan bangam khibane ba tomdana amu well haiba mabu senari ba rehab nupi duna magi matha thongba senior da James ki damaka lainanaba room ama pinaba tawsi arrange tawbiu haina haidarame mana request tawame mai senior da mai senior duna haiba James gi hena phibam sokpa patient yamna lei khoi manakta aduna room leiti mangode hena room tara leiba mi yam lei na piba ngamloi sineba ada well haiba nupisina amuka su request tawjare senior sida dan mana hajare maduda seniors na haiba nanga James su yamna interested oi biji kari gino kana hangel ko ada wells na hai James asi room ama fanglagadi soidana mahag da thadoko ngamgani habaje aina thajai adugini room on piragadi ma sujoi soidana masana masabu control do bade ngamjagani na hai dagidi well na haiman bedagi seniors na room ama piba habaje yarkhre room pire James room aduda lae James asi room aduda tangakada yamna maje haraujaki magi leibham ama fangde haina aduga ma emotional su yamna oirame aduga well na James ai nangi kana na bakara sangonga refrigerator da aina thamlambani asi haira madungda James room asi so je pirame aduga fajana leiu khotlo haina haira maga ma je tatkre masigi matungdagi di James irujarame James irudariba asi tam yamna kuirabagi tungda ising asabane irujaba fangjabane masi ngasi mana irujari matam asida kum nomdagi makhon ama tara ki mana maduda James pakhatle mathanda leibanina ahamba lakanina kana tanga tan huramba tanga ajala kai pakhatla mana ga khulai ga thawang to na hadi mana to ngok te pa lummaga mi ga je kana oinu ka ga tam ki na ga thoe du thu kai thu ga kana lemdre mi lembadi la na hangthong mana ma ja na thom ba ta bu to intu ga ta to ko oi le na me James na hangthong do da mana thangna na ba sangom do hangthong da hairaga pithak pi mana ado chau kholo ta photo na bijare develo matung da mana hangthong je thongnau de bidang ko ne hangthong je aduna thongnau ji da tho o son dani nang thopam lambi si le kana mana utba haidare da hangthong je habe wakan do thu ke kai wakan habe khan ba dong do ga khul le chala ga James mana do en tangala le le hangthong ji tat lo yadre dum le adu de gi James sa guitar khong isai sa e hangthong ji ga sung hangthong ji isai ta hal hangthong ji tung na ba na tung dre hangthong je de gi James di tung da gre hangthong ji di James ki mana ta ngi e James tumi phamung ji mathak sida tumi na James ki mana ta ti da ra ku la James um sang dana dum lei mai mana ta hangthong tat lo yadre lei de ayu nga la ko sei James hangthong ji ko lo pu thore du ga ji mana lei do lo ni sa ko je ta la yum ku thi thong ge thin dana hangthong mang gi yaubra haina ko yang hange ba adu ka nam pe no khum gre mu ji hangthong ni ko ni haira de ta kho ko ta ning ni lo ko ngak de ta hari je degi di ma je hangthong ji mana adai lampa ko mu ji lambi na ta ring di lampa ko tha du me chai dum le ho ta lo haira adu ma gi sei sakom thok ko du tha khle ma je ba thong ra Nasi di James isai sakle me tamda mana magi mapabu ugi mapana su mabu ugi adubu magi maong matau aduda mapana usanadaba saraga tati adu oiragasu James mapabu ko udno ko itan tane aduga mapada hai kari thabaki la amino kholino na mapada hangi mapana ko te leiba ko pa la ambani ko pani smaina khumme rigiri mana hai dati Christmas dati punna dinner jamina ji yabra family punna ayum da lake ko be na mapada hai adugi matang sida mama atombi je lae ma atombi na James magi mata ga pulhan ning de yum da la haning de ba aduna mapa aduna ju la kanu ko no na haira me mo da atoba minute amda aina ko ke adoine cha ji ta Christmas num de nang la kanu na haira me ba mapa sina si matang de mapa je
ꯃꯇꯨ ꯑꯇꯣꯝꯕꯤ ꯊꯤꯔꯒ ꯂꯩꯕ ꯃꯄꯥꯅꯤ ꯑꯗꯨꯒ ꯖꯦꯝꯁꯀꯤ ꯃꯃꯥꯗꯤ ꯖꯦꯝꯁꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯥꯏꯅꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯖꯦꯝꯁ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯌꯣꯛꯂꯛꯄ ꯃꯆꯥ ꯅꯠꯇꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯅ ꯆꯠꯂꯝꯗꯥꯏꯗ ꯖꯦꯝꯁꯇ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯦ 20 pounds ꯄꯤꯔꯝꯃꯦ ꯑꯁꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤ ꯖꯦꯝꯁꯅ ꯂꯧꯅꯤꯡꯗꯦꯕ ꯍꯥꯏꯗꯤ ꯃꯥꯕꯨ ꯃꯌꯨꯝꯗꯒꯤ ꯆꯩꯔꯥꯛ ꯄꯤꯖꯅꯤꯡꯗ꯭ꯔꯕꯅꯤ ꯃꯥꯅ ꯂꯥꯛꯀꯦ ꯅꯣꯡꯈ ꯍꯥꯏꯕꯗꯨꯗ ꯍꯣꯏ ꯃꯥꯁꯨ ꯗ꯭ꯔꯒꯄꯨꯗꯤ ꯆꯥꯏꯀꯣ ꯐꯠꯇꯕ ꯃꯤꯅꯤ ꯃꯥꯁꯨ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯄꯥꯗꯨꯅꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤꯁꯨ ꯊꯤꯔꯒ ꯂꯩꯈ꯭ꯔꯕꯅꯤ나 ꯏꯒꯅꯣꯔ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯤꯕ ꯃꯇꯥꯡꯁꯤꯗ ꯑꯗꯨꯅ ꯃꯥꯁꯦ ꯃꯄꯥꯅ ꯄꯤꯔꯝꯃꯤꯕ ꯁꯦꯜꯁꯦ ꯂꯧꯅꯤꯡꯗꯦꯕ ꯇꯧꯕꯇꯕꯨ ꯂꯧꯅꯤꯡꯗ꯭ꯔꯒꯁꯨ ꯃꯥ ꯆꯥꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯕꯅꯦ ꯂꯧꯗ ꯌꯥꯗꯕꯅ ꯄꯥꯏꯍꯧꯔꯦ ꯃꯥꯁꯦ ꯄꯤꯔꯝꯒꯅꯨ ꯍꯥꯏꯔꯒꯁꯨ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯄꯥ ꯆꯠꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯖꯦꯝꯁꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯍꯜꯂꯛꯑꯦ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯁꯤꯗ ꯉꯁꯥꯏ ꯊꯥꯗꯣꯛꯑꯝꯕ ꯍꯪꯗꯣꯡ ꯑꯉꯥꯡꯕꯗꯣ ꯄꯨꯜꯂꯒ ꯑꯃꯨꯛ ꯂꯩ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯃꯥꯅ ꯀꯩꯗꯧꯔꯒꯦꯅ ꯍꯪꯕꯗ ꯃꯥꯒꯤ ꯍꯪꯗꯣꯡꯁꯤ ꯏ ꯊꯣꯛꯄ ꯁꯣꯛꯄ ꯏ ꯇꯩꯕꯁꯤ ꯎꯏꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯖꯦꯝꯁꯅ ꯁꯣꯛꯄ ꯎꯕꯁꯤ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯅ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠꯁꯦ ꯂꯧꯊꯣꯛꯑꯒ ꯍꯪꯗꯣꯡꯁꯤ ꯌꯣꯝꯁꯤꯜꯂꯦ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯃꯇꯦꯡ ꯅꯤꯕꯤ ꯀꯣꯌꯦꯡ ꯌꯦꯡꯉꯝꯃꯤ ꯆꯠꯂꯒ ꯍꯤꯡꯉꯤꯉꯩ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯆꯪꯉꯛꯑꯦ ꯂꯩꯁꯥꯕꯤꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯃꯁꯥꯒꯤ ꯔꯨꯝꯗ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯟꯖꯜꯂꯛꯄꯅꯤ ꯊꯣꯡ ꯍꯥꯡꯇꯣꯛꯄꯒꯤ ꯎꯕ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯖꯦꯝꯁꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯤ ꯀꯣꯂꯣꯅꯤꯁꯤꯗ ꯂꯥꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯆꯠꯄꯁꯦ ꯃꯥꯅ ꯎꯈꯤꯕꯅꯦꯕ ꯁꯤ ꯅꯨꯄꯤꯁꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯉꯒꯗꯤ ꯈꯔ ꯈꯪꯕꯁꯨ ꯌꯥꯏ ꯁꯥ ꯉꯥꯏ ꯃꯇꯥꯡꯗ ꯃꯇꯦꯡ ꯐꯪꯒꯅꯤ ꯈꯜꯂꯒ ꯃꯥꯁꯨ ꯍꯪꯉꯤꯕꯅꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯍꯥꯡꯇꯣꯛꯑꯒ ꯂꯨꯁꯜꯂꯦ ꯖꯦꯝꯁꯀ ꯍꯪꯗꯣꯡꯗꯨꯒꯗꯣ ꯑꯗꯨꯒ ꯍꯪꯗꯣꯡꯗꯨꯒꯤ ꯑꯁꯣꯛꯄꯗꯣ ꯌꯦꯡꯉꯦ ꯑꯗꯨꯒ ꯍꯥꯏ ꯁꯤ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛ ꯆꯥꯗꯗꯤ ꯌꯥꯔꯣꯏ ꯕꯦꯠꯇ ꯄꯨꯕꯤꯌꯨ ꯍꯥꯏꯔꯒ ꯍꯨꯏꯒꯤ ꯍꯪꯗꯣꯡꯒꯤ ꯁꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯕꯦꯠ ꯀ꯭ꯂꯤꯅꯤꯛꯀꯤ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯑꯃ ꯄꯤꯔꯛꯑꯦ ꯁꯤ ꯃꯐꯝꯁꯤꯗ ꯄꯨꯑꯣꯅ ꯍꯥꯏꯌꯦ ꯃꯥꯅ ꯑꯗꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯕꯦꯇꯤ ꯀꯧꯏ ꯅꯨꯄꯤ ꯑꯁꯤꯅ ꯍꯪꯗꯣꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯅ ꯍꯪꯉꯛꯈꯤ ꯑꯗꯨꯗ ꯖꯦꯝꯁꯅ ꯍꯥꯏ ꯍꯪꯗꯣꯡꯁꯤꯒꯤ ꯃꯃꯤꯡ ꯑꯝꯇ ꯊꯣꯟꯗ꯭ꯔꯤ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯍꯪꯗꯣꯡꯁꯨ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯃꯥꯏ ꯋꯥꯔꯤꯗꯣ ꯍꯥꯏꯔꯦ ꯁꯤꯗꯒꯤ ꯕꯦꯇꯤꯅ ꯍꯪꯗꯣꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯕꯣꯕ ꯍꯥꯏꯅ ꯊꯣꯟꯈꯤ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯦꯇꯤꯅ ꯄꯤꯔꯛꯂꯤꯕ ꯀꯥꯔꯗꯁꯦ ꯄꯨꯔꯒ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯍꯪꯗꯣꯡꯁꯤ ꯄꯨꯔꯒ ꯆꯠꯂꯦ ꯂꯥꯏꯌꯦꯡꯕ ꯃꯐꯝꯁꯤ ꯃꯤ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ ꯍꯪꯗꯣꯡꯁꯤ ꯐꯖꯅ ꯕꯦꯠꯅ ꯌꯦꯡꯕꯤꯔꯛꯑꯕ ꯃꯇꯨꯡꯗ ꯐꯖꯅ ꯃꯥꯒꯤ ꯑꯁꯣꯛꯄꯗꯣ ꯂꯩꯊꯣꯛ ꯇꯥꯝꯊꯣꯛꯇꯅ ꯍꯤꯗꯥꯛ ꯍꯥꯞꯄꯛꯇꯅ ꯂꯣꯏꯔꯒ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯗꯨꯒ ꯍꯥꯏꯌꯦ ꯖꯦꯝꯁꯇ ꯍꯤꯗꯥꯛ ꯄꯤꯖꯗꯗꯤ ꯌꯥꯔꯣꯏ ꯒꯨꯂꯤ ꯄꯤꯖꯒꯗꯕꯅꯤ ꯍꯤꯗꯥꯛ ꯂꯧꯐꯝꯗꯣ ꯑꯁꯤ ꯀꯥꯎꯟꯇꯔꯁꯤꯗꯒꯤ ꯂꯧꯅ ꯍꯥꯏꯔꯛꯑꯦꯕ ꯀꯥꯎꯟꯇꯔꯁꯤꯗ ꯆꯠꯂꯦ ꯖꯦꯝꯁꯁꯦ ꯑꯗꯨꯗꯨꯒ ꯍꯤꯗꯥꯛꯁꯦ ꯂꯧꯕ ꯆꯪꯕꯁꯦ ꯍꯤꯗꯥꯛꯁꯤꯒꯤ ꯃꯃꯜꯁꯦ 22 poundsꯅꯦ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯉꯁꯤꯗꯤ ꯃꯄꯥꯅ ꯉꯁꯥꯏ ꯑꯌꯨꯛ 20 pounds ꯄꯤꯔꯝꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯏꯁꯩ ꯁꯛꯄꯒꯤ ꯐꯪꯖꯔꯛꯄ pound ꯑꯅꯤꯈꯛꯇꯨꯒ ꯑꯅꯤꯁꯦ ꯄꯨꯗꯜꯂꯒ ꯆꯥꯁꯜꯂꯒ ꯃꯥꯅ 22 pounds ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯍꯪꯗꯣꯡꯗꯨꯒꯤ ꯍꯤꯗꯥꯛꯇꯣ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯍꯜꯂꯛꯑꯦ ꯃꯥꯒꯤ ꯍꯥꯏꯔꯤꯕ ꯁꯦꯜ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯃꯤꯠ ꯅꯣꯡꯃ ꯈꯛꯀꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯆꯔꯥꯗꯤ ꯂꯩꯕ ꯀꯣꯟꯅꯒꯗꯧꯔꯤꯕ ꯁꯦꯟꯐꯝꯅꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯍꯪꯗꯣꯡꯁꯤꯒꯤ ꯈꯜꯂꯒ ꯃꯥꯅ ꯅꯨꯡꯉꯥꯏꯖꯗꯕ ꯄꯣꯛꯑꯦꯕ ꯀꯔꯤꯁꯨ ꯊꯣꯛꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯁꯦ ꯗ꯭ꯔꯛꯇ ꯌꯥꯕ ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯁꯥꯁꯤꯅ ꯁꯣꯛꯄ ꯅꯥꯕ ꯇꯠꯇꯁꯤ ꯎꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯅꯨꯡꯉꯥꯏꯖꯗꯕ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯃꯥ ꯆꯔꯥ ꯍꯦꯜꯂꯁꯨ ꯍꯌꯦꯡꯒꯤꯅ ꯍꯌꯦꯡꯒꯤ ꯊꯣꯛꯄ ꯈꯜꯂꯒ ꯆꯥꯛꯀꯤꯅ ꯆꯥꯛꯀꯤ ꯊꯣꯛꯄ ꯍꯥꯏꯅ ꯈꯜꯂꯒ ꯍꯪꯗꯣꯡꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯌꯥꯎꯕ ꯁꯦꯜ ꯄꯨꯝꯕ ꯄꯤꯊꯣꯛꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯕꯣꯕꯄꯨ ꯒꯨꯂꯤ ꯄꯤꯖꯅꯕꯅ ꯀꯟꯅ ꯍꯣꯠꯅꯔꯦ ꯃꯥꯅ ꯕꯣꯕꯁꯦ ꯒꯨꯂꯤ ꯄꯤꯖꯕ ꯍꯩꯇ꯭ꯔꯦ ꯕꯣꯕꯁꯦ ꯆꯥꯎ ꯌꯥꯗꯦ ꯏꯆꯦꯟ ꯆꯦꯜꯂꯦ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯗꯅ ꯌꯣꯝꯁꯤꯜꯂꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯕꯦꯇꯤ ꯑꯗꯨꯒꯤ ꯀꯥꯗ ꯄꯨꯔꯒ ꯂꯥꯛꯈꯤ ꯑꯗꯨꯒ ꯄꯤꯖꯕꯤꯌꯣꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯖꯈ꯭ꯔꯦ ꯑꯗꯨꯒ ꯕꯣꯕꯁꯨ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯕꯣꯕꯅ ꯒꯨꯂꯤ ꯑꯗꯨ ꯆꯥꯈꯤꯕꯗꯨ ꯎꯕꯗ ꯖꯦꯝꯁꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯈ꯭ꯔꯦꯕ ꯃꯁꯤꯗꯒꯤꯗꯤ ꯖꯦꯝꯁꯀ ꯕꯦꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯕꯦꯇꯤ ꯑꯁꯤ ꯗ꯭ꯔꯛ ꯆꯥꯕ ꯃꯤꯁꯤꯡꯁꯦ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯤ ꯖꯦꯝꯁꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯖꯦꯝꯁꯅ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯔꯝꯗ ꯃꯥꯁꯦ ꯗ꯭ꯔꯛ ꯆꯥꯔꯝꯃꯤ ꯈꯣꯠꯂꯤ ꯍꯧꯖꯤꯛ ꯐꯅꯕ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯅꯤꯒꯁꯦ ꯑꯝꯇ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦꯕ ꯃꯥꯅ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯃꯅꯤ ꯏꯁꯩ ꯁꯛꯂꯒ ꯁꯦꯟ ꯇꯥꯅꯕꯅ ꯅꯨꯡꯇꯤꯒꯤ ꯍꯣꯠꯅꯔꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯑꯁꯤ ꯈꯛꯇꯃꯛ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯃꯨꯛ ꯖꯦꯝꯁ ꯑꯁꯤ ꯋꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯋꯦꯜꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯉꯔꯥꯡ ꯂꯥꯛꯇꯕꯒꯤꯗꯃꯛꯇ ꯁꯥꯎꯔꯤꯕꯅꯤ ꯉꯔꯥꯡ ꯑꯁꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯩꯕꯅꯦꯕ ꯖꯦꯝꯁꯀ ꯎꯅꯕꯒꯤ ꯑꯗꯨꯒ ꯖꯦꯝꯁ ꯃꯁꯥꯁꯦ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯁꯥꯎꯔꯤꯅꯤ ꯑꯗꯨꯗ ꯋꯦꯜꯅ ꯍꯥꯏꯌꯦꯕ ꯅꯪ ꯃꯊꯪꯗꯁꯨ ꯁꯨꯃꯥꯏꯅ ꯑꯦꯄꯣꯏꯟꯃꯦꯟ ꯅꯨꯃꯤꯠ ꯃꯇꯝ ꯆꯥꯅ ꯑꯩ ꯎꯅꯕ ꯂꯥꯛꯇ꯭ꯔꯒꯗꯤ ꯅꯪꯉꯣꯟꯗ ꯂꯩꯅꯅꯕꯅ ꯄꯤꯔꯤꯕ ꯔꯨꯝꯗꯣ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯅ ꯃꯁꯤꯗ ꯖꯦꯝꯁꯅ ꯋꯦꯜꯗ ꯍꯥꯏ ꯕꯣꯕ
ꯑꯃꯁꯨꯡ ꯕꯦꯇꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯂꯥꯛꯄ ꯁꯪꯗꯗꯅ ꯂꯥꯛꯇꯕꯅꯤ ꯈꯣꯠꯇꯕꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯋꯦꯜꯅ ꯍꯥꯏꯔꯛꯑꯦ ꯅꯪ ꯕꯦꯇꯤꯗꯒꯤ ꯂꯥꯞꯊꯣꯛꯎ ꯃꯤ ꯑꯃꯅ ꯗ꯭ꯔꯒ ꯊꯥꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯊꯝꯂꯣꯏꯗꯕꯅꯤ ꯀꯔꯤꯒꯤꯅꯣꯗꯤ ꯑꯅꯧꯕ ꯔꯤꯂꯦꯁꯟ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯏꯃꯣꯁꯟꯕꯨ ꯇ꯭ꯔꯤꯒꯔ ꯇꯧꯏ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯕꯅ ꯑꯃꯨꯛ ꯍꯟꯅ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯦ ꯖꯦꯝꯁꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯦ ꯑꯗꯨꯒ ꯋꯦꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯃꯥꯅꯁꯨ ꯌꯥꯔꯦ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯃꯐꯝꯗꯨꯗꯩ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯞꯇꯥ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯣꯕꯁꯨ ꯃꯁꯥ ꯐꯖꯅ ꯅꯥꯕ ꯐꯔꯦ ꯃꯁꯥ ꯈꯤꯡꯉꯦ ꯖꯦꯝꯁ ꯑꯃꯁꯨꯡ ꯕꯣꯕꯁꯨ ꯑꯐꯕ ꯃꯔꯨꯞ ꯑꯣꯏꯔꯦ ꯌꯥꯝꯅ ꯃꯈꯣꯏꯅꯤꯁꯦ ꯆꯥꯟꯅ ꯆꯤꯟꯅꯔꯦ ꯕꯣꯕꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯌꯥꯝꯅ ꯇꯦꯕ ꯍꯪꯗꯣꯡ ꯑꯣꯏꯕ ꯑꯍꯥꯟꯕ ꯍꯦꯛ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯒꯤ ꯑꯗ ꯁꯨꯝ ꯍꯞꯇꯥ 2-3ꯁꯦ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯅꯨꯡꯁꯤꯅꯔꯦ ꯃꯕꯥꯅꯤꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯕꯨꯛ ꯈꯪꯅꯔꯦꯕ ꯑꯗꯒꯤꯗꯤ ꯖꯦꯝꯁꯅ ꯕꯣꯕꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯒ ꯕꯣꯕꯅꯁꯨ ꯖꯦꯝꯁꯅ ꯊꯕꯛꯇ ꯊꯣꯛꯈ꯭ꯔꯒꯁꯨ ꯖꯦꯝꯁ ꯍꯜꯂꯛꯄꯁꯦ ꯌꯨꯝ ꯁꯪꯗꯅ ꯃꯥꯅ ꯉꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯅꯣꯡꯃꯗꯤ ꯑꯌꯨꯛꯇ ꯖꯦꯝꯁꯅ ꯊꯕꯛ ꯆꯠꯅꯅꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯥꯗ ꯂꯝꯕꯤꯗ ꯆꯠꯂꯒ ꯏꯁꯩ ꯁꯛꯄꯗꯣ ꯑꯗꯨ ꯁꯛꯄ ꯆꯠꯅꯅꯕꯅ ꯃꯐꯝꯗꯨꯗꯒꯤ ꯕꯁ ꯇꯣꯡꯉꯒ ꯑꯃꯨꯛ ꯆꯠꯇꯣꯔꯤꯅꯦꯕ ꯃꯥꯅ ꯏꯁꯩ ꯁꯛꯄꯁꯦ ꯂꯝꯕꯤꯗ ꯃꯤ ꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗꯨꯗ ꯑꯗꯨꯒꯤ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯕꯁ ꯉꯥꯏꯕꯁꯤꯗ ꯖꯦꯝꯁꯅ ꯕꯁ ꯉꯥꯏꯔꯤꯉꯩ ꯃꯇꯥꯡꯁꯤꯗ ꯕꯣꯕꯁꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯥꯛꯑꯦ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯉꯥꯏꯕ ꯂꯦꯞꯄ ꯌꯥꯎ ꯂꯩꯔꯦ ꯑꯗꯩꯗ ꯖꯦꯝꯁꯅ ꯅꯪ ꯂꯩꯍꯧꯔꯣ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯅꯪ ꯆꯠꯄꯗ ꯅꯨꯡꯉꯥꯏꯔꯣꯏ ꯈꯣꯠꯂꯣꯏ ꯁꯦꯞ ꯑꯣꯏꯔꯣꯏ ꯅꯪ ꯌꯨꯝꯗ ꯂꯩꯍꯧ ꯈꯣꯠꯂꯨꯅ ꯍꯥꯏꯔꯒ ꯆꯠꯂꯣ ꯍꯥꯏꯔꯒ ꯅꯛꯅꯔꯒ ꯇꯧꯔ ꯊꯥꯗꯣꯛꯑꯒ ꯊꯝꯃꯝꯕ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯕꯁꯁꯦ ꯂꯥꯛꯇꯅ ꯄꯕꯠ ꯀꯥꯈꯠꯄ ꯖꯦꯝꯁꯅ ꯑꯗꯒꯤꯗꯤ ꯕꯁ ꯈꯥꯝꯕꯒꯤ ꯃꯈꯣꯟ ꯇꯥꯕꯒ ꯀꯥꯈꯠꯈ꯭ꯔꯦ ꯈꯪꯅ ꯄꯕꯠ ꯀꯥꯈꯠꯂꯛꯑꯒ ꯃꯥꯅ ꯕꯁꯁꯦ ꯆꯣꯡꯈꯠꯂ ꯀꯥꯈꯠꯂꯛꯑꯦ ꯕꯣꯕꯁꯦ ꯑꯗꯨꯒ ꯃꯤꯁꯦ ꯀꯨꯏꯅ ꯌꯦꯡꯉꯤ ꯉꯁꯥꯏ ꯃꯄꯨꯁꯦ ꯖꯦꯝꯁꯁꯦ ꯀꯥꯏ ꯂꯩꯒꯦ ꯌꯦꯡꯉꯤꯅꯦꯕ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯖꯦꯝꯁꯀꯤ ꯃꯇꯝꯄꯥꯛꯇ ꯐꯟ ꯂꯣꯡ ꯆꯣꯡꯈꯠꯂ ꯀꯨꯜꯂꯤ ꯖꯦꯝꯁꯁꯤ ꯃꯥꯅ ꯀꯥꯈꯠꯂꯛꯄ ꯄꯨꯡ ꯉꯛꯈ꯭ꯔꯦ ꯅꯪ ꯂꯥꯛꯀꯅꯣ ꯍꯥꯏꯔꯒ ꯂꯥꯛꯏ ꯈꯣꯠꯂꯤꯅ ꯍꯥꯏꯔꯤ ꯑꯗꯩꯗ ꯇꯣꯡꯃꯤꯟꯅꯔꯤꯕ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝꯗꯨꯅꯗꯤ ꯍꯧꯗꯣꯡꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯒ ꯃꯄꯨꯗꯨ ꯊꯤꯔꯒ ꯇꯧꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯎꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯦꯕ ꯃꯣꯏꯅ ꯍꯔꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯒꯤ ꯕꯁ ꯀꯟꯗꯛꯇꯔ ꯅꯨꯄꯤꯁꯤꯅ ꯅꯨꯡꯁꯤꯗꯅ ꯋꯥꯔꯤꯒ ꯁꯥꯏꯑꯦ ꯑꯗꯨꯒ ꯃꯥꯅ ꯈꯣꯡꯎꯞ ꯃꯔꯤ ꯑꯃ ꯄꯤꯔꯛꯑꯦ ꯑꯗꯨ ꯁꯤꯅ ꯀꯤꯁꯜꯂꯣ ꯀꯣꯏꯆꯠ ꯆꯠꯇꯅꯕ ꯅꯪꯅ ꯄꯥꯏꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯗꯩꯗꯤ ꯖꯦꯝꯁꯅ ꯈꯣꯡꯎꯞ ꯃꯔꯤꯗꯨꯅ ꯀꯤꯁꯟꯕꯤꯔꯦ ꯕꯣꯕꯁꯦ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯦ ꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯏꯁꯩ ꯁꯛꯄ ꯃꯄꯥꯝ ꯁꯤꯇꯤꯁꯦ ꯌꯧꯔꯦ ꯑꯗꯨꯅ ꯕꯁꯁꯦ ꯀꯨꯝꯊꯔꯒ ꯆꯠꯄ ꯍꯧꯔꯦ ꯆꯠꯂꯀꯥꯟꯗꯨꯗ ꯍꯥꯡꯗꯣꯡꯗꯨꯗꯤ ꯕꯣꯕꯇꯨꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯃꯨꯛ ꯀꯣꯏꯆꯠ ꯃꯃꯥꯡ ꯊꯥꯡꯅ ꯆꯤꯡ ꯀꯣꯏꯆꯠ ꯆꯠ ꯂꯩꯔꯦ ꯑꯗꯩꯗꯤ ꯀꯣꯏꯆꯠ ꯆꯠꯄ ꯆꯠꯐꯝ ꯈꯪꯗ꯭ꯔꯦ ꯕꯣꯕꯅ ꯆꯤꯡ ꯆꯠꯄꯗꯨꯗ ꯖꯦꯝꯁꯁꯦ ꯑꯗꯒꯤꯗꯤ ꯖꯦꯝꯁꯅ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯐꯅꯕꯅ ꯀꯨꯝꯊꯔꯒ ꯑꯩꯒꯤ ꯂꯦꯡꯕꯥꯟꯁꯤꯗ ꯇꯣꯡꯉꯛꯑꯣ ꯅꯪ ꯀꯥꯈꯠꯂꯛꯑꯣ ꯑꯗꯨꯒ ꯑꯩꯒ ꯆꯠꯁꯦꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯕꯣꯕꯁꯨ ꯉꯥꯛꯇ ꯋꯥꯈꯜ ꯈꯜꯂꯒ ꯃꯤꯔꯣꯟ ꯈꯪꯉꯦꯕ ꯕꯣꯕꯁꯦ ꯑꯗꯨ ꯀꯥꯈꯠꯂꯒ ꯇꯣꯡꯉꯦ ꯑꯗꯒꯤꯗꯤ ꯇꯣꯡꯉ ꯆꯠꯃꯤꯟꯅꯔꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯍꯥꯟꯅ ꯏꯁꯩ ꯁꯛꯄ ꯃꯄꯥꯗꯨꯗ ꯆꯠꯄꯁꯤꯗ ꯍꯧꯗꯣꯡꯗꯨ ꯇꯣꯡꯍꯜꯂꯒ ꯆꯠꯄꯁꯦ ꯎꯕꯁꯤꯗ ꯃꯌꯥꯝꯅ ꯑꯀꯣꯏꯕꯗ ꯎꯏ ꯂꯝꯕꯤꯗ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯉꯛꯑꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯦ ꯑꯗꯨꯒ ꯐꯖꯩꯅꯦ ꯃꯥꯏ ꯍꯧꯗꯣꯡꯁꯦ ꯀꯣꯏꯌꯦꯡ ꯌꯦꯡꯗꯅ ꯁꯦꯜꯐꯤꯒꯁꯨ ꯀꯥꯞꯄꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯁꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯥꯒꯤ ꯕꯦꯒꯁꯤꯒꯤ ꯃꯊꯛꯁꯤꯗ ꯃꯥꯅ ꯕꯦꯒ ꯑꯃ ꯌꯥꯜꯂꯤ ꯁꯤꯁꯤꯒꯤ ꯃꯊꯛ ꯐꯨꯔꯤꯠ ꯊꯥꯔ ꯊꯝꯃꯤꯁꯤ ꯃꯊꯛꯁꯤꯗ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯊꯥꯗꯩꯌꯦꯕꯀꯣ ꯃꯌꯥꯝ ꯄꯩꯁꯥ ꯊꯥꯗꯐꯝ ꯃꯥꯅ ꯊꯥꯗꯕꯁꯦ ꯁꯤꯁꯦ ꯕꯣꯕꯁꯦ ꯀꯨꯜꯂꯦ ꯑꯗꯨꯗꯨꯒ ꯒꯤꯇꯔ ꯈꯣꯡꯒ ꯏꯁꯩ ꯁꯛꯑꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯕꯣꯕꯁꯦ ꯌꯥꯎꯕꯅꯤꯅ ꯃꯌꯥꯝꯁꯤꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯅ ꯅꯍꯥꯟꯈꯩ ꯃꯥꯒꯤ ꯏꯁꯩꯁꯦ ꯇꯥꯅꯤꯡꯗꯕꯗꯣ ꯃꯌꯥꯝꯁꯤꯅ ꯀꯣꯏꯁꯜꯂ ꯌꯦꯡꯉꯦ ꯐꯣꯇꯣꯕꯨ ꯀꯥꯞꯄꯣ ꯑꯃꯕꯨ ꯇꯧꯕꯣ ꯇꯧꯔꯅ ꯑꯗꯩ ꯄꯩꯁꯥꯒꯁꯨ ꯇꯥꯔꯦ ꯌꯥꯝꯅ ꯍꯧꯗꯣꯡꯁꯦ ꯅꯨꯡꯁꯤꯗꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗꯒꯤ ꯏꯁꯩꯁꯤꯁꯨ ꯇꯥꯕꯁꯦ ꯅꯨꯡꯉꯥꯏꯗꯅ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯕꯗꯒꯤ ꯇꯥꯕꯤꯕꯗꯒꯤ ꯉꯁꯤꯗꯤ ꯁꯦꯟ ꯌꯥꯝ ꯐꯪꯉꯦ ꯑꯗꯨꯅ ꯅꯍꯥꯟꯈꯩ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯏꯁꯩ ꯁꯛꯂꯛꯄꯁꯦ ꯅꯣꯡꯃꯗ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯐꯪꯗꯕꯁꯦ ꯉꯁꯤ ꯅꯣꯡꯃ ꯈꯛꯇꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯟ ꯐꯪꯕꯁꯦ ꯁꯤꯗꯩꯗ ꯖꯦꯝꯁꯁꯦ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯦꯕ ꯁꯦꯜ ꯑꯗꯨꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯂꯩꯗꯨꯅ ꯕꯣꯕꯀ ꯆꯥꯃꯤꯟꯅꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯁꯨ ꯕꯣꯕꯄꯨ ꯄꯨꯗꯨꯅ ꯏꯁꯩ ꯁꯛꯄ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯖꯦꯝꯁꯅ ꯕꯣꯕꯀ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯒꯤꯇꯥꯔ ꯈꯣꯡꯗꯨꯅ ꯏꯁꯩ ꯁꯛꯂꯝꯃꯤ ꯕꯣꯕꯁꯨ ꯖꯦꯝꯁꯀꯤ ꯂꯦꯡꯕꯥꯟꯗ ꯑꯃꯨꯛ ꯇꯣꯡ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯀꯨꯟ ꯖꯦꯝꯁꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯖꯦꯝꯁ ꯑꯃꯁꯨꯡ ꯕꯣꯕꯀꯤ ꯄꯥꯔꯐꯣꯔꯃꯦꯟꯁ ꯑꯗꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯈꯤ ꯅꯣꯡꯃꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯖꯦꯝꯁꯀ ꯗ꯭ꯔꯒ ꯆꯥꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯖꯦꯝꯁꯇ ꯁꯦꯜ ꯈꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯔꯦ ꯃꯗꯨꯗ ꯖꯦꯝꯁꯅ ꯁꯦꯜ ꯈꯔꯗꯤ ꯄꯤꯈꯤ ꯑꯗꯨꯒ ꯍꯥꯏ ꯁꯦꯜ ꯑꯁꯤꯅ ꯅꯪ ꯑꯐꯕ ꯆꯤꯟꯖꯥꯛ ꯂꯩꯔꯒ ꯆꯥꯎ ꯗ꯭ꯔꯒꯇꯤ ꯆꯥꯒꯅꯨ ꯍꯥꯏꯅꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯌꯦꯕ ꯃꯥꯅ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯇꯨꯡꯗ ꯖꯦꯝꯁ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝꯅ ꯒꯤꯇꯥꯔ ꯈꯣꯡꯗꯨꯅ ꯏꯁꯩ ꯁꯛꯄ ꯆꯠꯂꯝꯃꯤ ꯕꯣꯕꯅ ꯅꯨꯡꯇꯤꯒꯤ ꯒꯤꯇꯥꯔ ꯃꯊꯛꯇ ꯑꯃꯨꯛ ꯇꯣꯡ ꯃꯅꯪꯒꯟꯗ ꯑꯃꯨꯛ ꯇꯣꯡ ꯇꯧꯗꯨꯅ
isai asi sakli masina maram oiraga mi mayam amana koisinduna yengli magi isai bu tari marak asda bopu nusiduna nupi amana bopi damaga atapot amasung mangaka yetnanaba maflar su piraki masidagi bop asi maflar yetpa hauki Haujiki James ki manaka mabuk thana chananaba sel marang kaina leire noma nungdang ama isai sakwa loiraba matungda James amasung Bob chananaba ngot leiraga mayumda halakpa matamda lambida mangondagi nahan sen lokhiba mamanaba adu gyan manglaga karaga leiba adu uraki masida James na mamanaba adu hawdoknaba haiduna honarami aduga mayamda mateng pangbiyu haiduna koilau su laurammi Sembudi mamanaba si drug overdose oiraga lambida gyan manga tarambani mana mateng pangbiyu ambulance call tawbiyu kayan koilau lawa tawbasida beti haiba nupi dusu magi kada leringeda mi launaba taba be chen thore mana thora matungdagidi beti ga James ka loinaraga hojiki mamanaba je ambulance haptuna hospital da thagre sigi matungdagidi beti na hai James aigi ibungdusu drug addict oiraga sikibani aduna ai drug chaba misingje supam pamde hainade haira hai adu maya mabung leidabagi nungaidabagi warisu li maje emotional oi aduna James nadi beti bu pamdai adubu ma drug darami hojika dre thadoknaba honari haiba si beti da haininglebasu haidopa ngamkidre mathangi numit nonganbada James na well gi manakta chatle aduga well da hai ai hidaki dose ase pura loishinba pame haibadi James na drug chaning banabagi tayariba methadone haiba hidak adu sungta chaba ma pamdre hidak to chadabida normal miye amagumna drug sungta chadabida leiba pame haibani mama haide ada well na hai hojiki madugi matam chadri numit kharani di ngaidaba yaroi kha hanadagi di hidatugi dose adu yamna hantharabani adubu James ni hidatugi dose adu pura loisillaga normal miye amagumna hingba pamlami asumna sum matam haukibana Christmas ki numit lakpa khanghogde ngasi asi Christmas ki numit habadu oire ngasi ki numit asi ki ayuta James asi beti ga loinana punduna makoi lunch tawminarame Bob ne makoi ahum punna lunch tawminadana nungaina wari warai sanadana matam lelame aduga beti nasu James painting ama gift rame aduga James nasu beti da mana ngamjaba gift away aduga isai ga sakana tahalame aduga makoi ahum nungaina nokdana matam lele sigi matungda nungrangi matam isala akanda James na Bob se puraga mapana lakano haibatu mapagi mayumjida mana chatle mapa unaningana tatlame nungdangse aduga mayumduda leiramliba mama atomina pokpa maternity ani leba haiba anisa James ubada James usi thawoidaba karim ka thainaba madi drug chabani duda karim ka thainaba gi maong usi tabaje dum uli emonda matang aduda mapana James tat khrona haiba yumdu chat khrona adigi James na ma drug chadre haigasu mapana ma se yumduda rangakwa adu pamgidi matang aduda Bob na James ki furit manungdagi chongthore di Bob je mana lotlaga ubane mathanda thamambu yada ma chatlege dum inabanina ngahak leibidla furit manungdi chongthore diri Bob se yum manungda kojen jele ade yumdugi pote kaya su thugaire James Bob se pha na bana kana khonarame ade khraire pote ju kujin chenduda matangda mama atombi se change adu mama atombi se pote thugaire khotlena ngange adu kai do lai no khotna khoi yum jaga khro ga haire tina aduga James se tan thore James mafam dagi thole mapuning di nungairamde mase thole sigi mathangdagi di nungalakoi ayukadi mana nupi matogumna James ka Bob ka se guitar khongduna isai sake isai sakaga lainge matang asida mayam pungkoi koi sinduna isai tari tamsida nupa khara naha mana hui ma puraga thole aduga mai isai tari marakse yaure aduga James ki thamiba leimaida thadaraga thamiba betsida laaga wisda mayung halona namda hanjalale adagi James su nungaitrena mana sida performance oini ai sing mafamsida aduga tadugoi halalinu hanai toi tein ko ino manju khara nungaitana haire adu pamna tajariba mi gaiduna di sauningeba aduduna gi tangaiba naha hui baiba sida kadugoi toina ko sumaina na tunare tawun ko mi gaina na tawrebo ko ai tawdi ya lange de ma language de police angjale de police na
ꯕꯣꯕꯀ ꯖꯦꯝꯁꯀꯁꯦ ꯐꯥꯔꯦ ꯂꯣꯀꯞꯇ ꯊꯝꯃꯦ ꯑꯗꯩꯗꯤ ꯂꯣꯀꯞꯇ ꯊꯝꯕꯗꯒꯤꯗꯤ ꯋꯦꯜꯅ ꯂꯧꯊꯣꯛꯄ ꯂꯥꯛꯑꯦ ꯉꯁꯥꯏꯒꯤ ꯍꯦꯞꯄꯤ ꯅꯨꯄꯤꯁꯦ ꯋꯦꯜꯁꯦ ꯁꯤꯁꯤꯅ ꯖꯦꯝꯁꯁꯦ ꯂꯧꯊꯣꯛꯄꯤꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯥꯏꯌꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯅꯪ CCTV ꯐꯨꯇꯦꯖꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯅꯔꯥ ꯂꯩꯇꯦ ꯈꯪꯕꯗꯒꯤ ꯊꯥꯗꯣꯔꯛꯏꯅꯤ ꯅꯪ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯌꯧꯅꯤ ꯈꯣꯠꯅꯤ ꯑꯗꯨꯗꯨ ꯉꯥꯡꯅꯗꯅ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯊꯥꯗꯣꯔꯛꯑꯦ ꯊꯥꯗꯣꯔꯛꯑꯒꯁꯨ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯗ ꯃꯥꯅ ꯏꯁꯩ ꯍꯦꯛ ꯁꯛꯄꯁꯦ ꯊꯥ 6ꯀꯤ ꯅꯪ ꯏꯁꯩ ꯁꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯦꯛ ꯁꯛꯄ ꯎꯕꯗ ꯅꯪ ꯐꯥꯖꯤꯟꯒꯅꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯗꯟꯗꯤ ꯇꯧꯔꯒ ꯊꯥꯗꯣꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯋꯦꯜꯅ ꯍꯥꯏꯌꯦ ꯅꯪ ꯉꯁꯤꯒꯤ ꯍꯤꯗꯥꯛ ꯊꯛꯑꯕ ꯊꯛꯇ꯭ꯔꯤꯕ ꯊꯛꯇ꯭ꯔꯤꯁꯦ ꯈꯪꯕꯒꯤꯀꯣ ꯊꯛꯑꯕ ꯍꯪꯉꯒ ꯅꯪ ꯆꯠꯂꯒ ꯌꯥꯝ ꯊꯨꯅ ꯊꯧꯗꯨꯗ꯭ꯔꯣꯅ ꯍꯤꯗꯥꯛꯁꯤꯒꯤꯗꯅꯦꯕꯀꯣ ꯃꯥꯏ ꯃꯇꯝ ꯄꯨꯡ ꯃꯇꯝꯗꯣ ꯁꯨꯔꯦꯅ ꯍꯪꯉꯤꯁꯦ ꯑꯗꯨꯒ ꯁꯣꯝꯗ ꯖꯦꯝꯁꯅ ꯋꯥꯖꯔꯤꯗꯤ ꯃꯥꯒꯤ ꯕꯣ ꯀꯥꯏ ꯂꯩꯒꯦꯅ ꯑꯩꯒꯤ ꯍꯪꯗꯣꯡꯗꯣ ꯑꯩꯒꯤ ꯄꯦꯠꯇꯣ ꯀꯥꯏ ꯂꯩꯒꯦ ꯁꯤꯗꯅꯦꯕ ꯁꯣꯔ ꯍꯣꯟꯗꯒꯤ ꯍꯪꯖꯔꯤꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯋꯦꯜꯅ ꯍꯥꯏꯌꯦ ꯅꯪꯒꯤ ꯄꯦꯠꯇꯣ ꯄꯨꯂꯤꯁꯀꯤ ꯑꯃꯗ ꯂꯩ ꯑꯩ ꯂꯧꯊꯣꯛꯄꯤꯔꯛꯑꯒꯦ ꯑꯗꯨꯒ ꯅꯪ ꯆꯠꯂꯣ ꯀꯦꯃꯤꯁꯇ ꯆꯠꯂꯣ ꯑꯗꯨꯒ ꯅꯪꯒꯤ ꯍꯤꯗꯥꯛꯇꯣ ꯍꯥꯟꯅ ꯊꯛꯎꯗꯣ ꯍꯧꯗꯣꯡꯗꯣ ꯑꯩ ꯂꯧꯊꯣꯛꯄꯤꯔꯛꯑꯒꯦꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯖꯦꯝꯁꯁꯦ ꯆꯠꯂꯦ ꯀꯦꯃꯤꯁꯇ ꯑꯗꯨꯒ ꯁꯥꯏꯟ ꯇꯧꯔꯒꯅꯦ ꯊꯛꯇꯣꯔꯤꯁꯤꯁꯨ ꯍꯤꯗꯥꯛꯁꯦ ꯃꯌꯨꯝꯗ ꯊꯤꯜꯂ ꯊꯝꯕ ꯌꯥꯝꯗꯦꯕ ꯁꯥꯏꯟ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯤꯗꯥꯛꯁꯦ ꯅꯪꯍꯧꯔꯣꯏ ꯄꯕꯛ ꯊꯛꯆꯟꯕꯒ ꯍꯨꯠ ꯂꯩꯊꯣꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯦꯃꯤꯁ ꯃꯐꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒ ꯔꯨꯝ ꯊꯪꯅꯅ ꯅꯛꯅꯅ ꯀꯣꯂꯣꯅꯤꯄꯨꯅ ꯂꯩꯕ ꯕꯦꯇꯤ ꯍꯥꯏꯕ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯦ ꯄꯣꯠ ꯂꯩ ꯂꯩꯔꯝꯃꯦꯕ ꯃꯥꯁꯦ ꯑꯗ ꯃꯥꯅ ꯎꯠꯊꯣꯛꯈ꯭ꯔꯦꯕ ꯑꯗꯩ ꯁꯥꯎꯔꯒ ꯃꯥꯁꯦ ꯗ꯭ꯔꯛ ꯆꯥꯕ ꯃꯤꯅꯤꯅ ꯁꯤꯗꯤꯅ ꯈꯪꯉꯒ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄꯅꯦꯅ ꯈꯜꯂꯒ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯑꯗꯒꯤꯗꯤ ꯖꯦꯝꯁꯅ ꯄꯥꯈꯠꯇꯅ ꯃꯥꯕꯨ ꯊꯦꯝꯅꯅꯕ ꯃꯥꯅ ꯍꯥꯏꯗꯣꯛꯇꯕꯒꯤ ꯃꯔꯝ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯅꯕ ꯃꯥꯁꯦ ꯁꯦꯡꯗꯣꯛꯇꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯑꯩ ꯁꯣꯔꯤ ꯍꯥꯏꯔꯒ ꯇꯥꯟꯅꯗꯅ ꯍꯥꯏꯔꯤꯀꯣ ꯅꯨꯄꯤꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯁꯦ ꯗ꯭ꯔꯛ ꯑꯦꯗꯤꯛ ꯑꯣꯏꯕ ꯃꯤꯅꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯃꯤꯅꯦ ꯈꯣꯠꯄ ꯃꯤꯅꯦꯅ ꯍꯥꯏꯔꯒ ꯅꯪꯒ ꯇꯤꯟꯅꯕ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯗ꯭ꯔꯦ ꯄꯨꯜꯂꯒꯨꯝꯁꯤ ꯀꯧꯅꯔꯨꯒꯨꯝꯁꯤ ꯉꯁꯤꯗꯒꯤꯅ ꯃꯕꯥꯅꯤ ꯍꯦꯛ ꯇꯤꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯕꯗꯣ ꯃꯔꯨꯞ ꯁꯥꯟꯅꯔꯝꯕꯗꯣ ꯇꯣꯛꯑꯦ ꯅꯨꯄꯤꯁꯤꯅ ꯄꯨꯔꯤ ꯀꯛꯊꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯖꯦꯝꯁ ꯑꯁꯤ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯖꯦꯝꯁ ꯑꯁꯤ ꯁꯣꯔꯣꯛꯇ ꯏꯁꯩ ꯁꯛꯄ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯕꯛ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯕꯤꯛ ꯏꯁꯨ ꯀꯧꯕ ꯃꯦꯒꯥꯖꯤꯟ ꯑꯃꯒꯤ ꯑꯣꯐꯤꯁꯇꯒꯤ ꯃꯁꯤꯒꯤ ꯃꯦꯒꯥꯖꯤꯟ ꯑꯁꯤ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯃ ꯃꯥꯁꯦ ꯐꯪꯉꯦ ꯑꯗꯒꯤꯗꯤ ꯃꯍꯥꯛ ꯕꯣꯕꯀ ꯂꯣꯏꯅꯅ ꯁꯣꯔꯣꯛꯇ ꯃꯦꯒꯥꯖꯤꯟ ꯌꯣꯟꯕ ꯆꯠꯂꯝꯃꯦ ꯕꯣꯕ ꯎꯕꯗ ꯃꯤ ꯀꯌꯥꯅ ꯃꯥ ꯎꯕꯁꯤꯗ ꯁꯦꯜꯐꯤ ꯀꯥꯞꯄ ꯆꯪꯉꯛꯑꯦꯕ ꯕꯣꯕꯁꯦ ꯎꯕꯒꯤ ꯐꯖꯩ ꯈꯣꯠꯂꯤ ꯅꯨꯡꯁꯤꯌꯦꯅ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯪꯉꯛꯑꯦ ꯃꯌꯥꯝꯁꯤꯅ ꯍꯧꯗꯣꯡꯁꯦ ꯅꯨꯡꯁꯤꯕꯒꯤ ꯑꯗꯒꯤꯗꯤ ꯖꯦꯝꯁꯅ ꯍꯥꯏ ꯌꯥꯏꯌꯦ ꯁꯦꯜꯐꯤ ꯀꯥꯞꯄꯤꯌꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯦꯒꯥꯖꯤꯟ ꯑꯃꯃꯝꯗꯤ ꯂꯩꯕꯤꯌꯨꯅ ꯍꯥꯏꯖꯩ ꯃꯥꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩ ꯃꯤꯈꯩꯗꯨꯅꯁꯨ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯍꯧꯗꯣꯡꯗꯨꯒꯤ ꯃꯔꯝꯗꯒꯤ ꯍꯧꯗꯣꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯅꯤꯡꯗꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯃꯦꯒꯥꯖꯤꯟꯁꯦ ꯑꯗꯨꯝ ꯂꯩꯕꯤꯈꯤꯕ ꯑꯗꯨꯅ ꯄꯣꯠꯁꯤꯠꯁꯨ ꯐꯔꯝꯃꯦꯕ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯖꯦꯝꯁ ꯑꯃꯁꯨꯡ ꯕꯣꯕꯀꯤ ꯐꯣꯇꯣ ꯄꯨꯟꯅ ꯀꯥꯞꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯦꯒꯥꯖꯤꯟ ꯑꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯋꯥꯔꯀꯔꯁꯤꯡꯅ ꯎꯈꯤ ꯃꯣꯏꯗꯒꯤꯗꯤ ꯃꯦꯒꯥꯖꯤꯟ ꯑꯗꯨ ꯀꯅꯥꯝꯇꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯦ ꯂꯩꯕꯤꯗ꯭ꯔꯦ ꯑꯗꯨꯒ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯆꯪꯗꯅ ꯂꯣꯏꯅ ꯂꯩꯅꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯀꯜꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯣꯏꯅ ꯖꯦꯝꯁꯀꯤ ꯃꯊꯛꯇ ꯑꯔꯥꯟꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯁꯤꯟꯈꯤ ꯃꯁꯤꯗꯒꯤ ꯖꯦꯝꯁ ꯑꯁꯤ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯔꯛꯈꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯦꯒꯥꯖꯤꯟ ꯌꯣꯟꯕꯁꯨ ꯆꯠꯇ꯭ꯔꯦ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯦ ꯖꯦꯝꯁꯅ ꯍꯥꯟꯅ ꯇꯥꯟꯖꯗꯨꯅ ꯂꯩꯔꯝꯕ ꯁꯦꯜ ꯑꯗꯨꯁꯨ ꯑꯁꯨꯝ ꯇꯥꯊꯣꯛꯄꯗꯒꯤ ꯂꯣꯏꯁꯤꯜꯂꯛꯈꯤ ꯑꯔꯩꯕ ꯀꯌꯥ ꯑꯗꯨ ꯈꯣꯝꯖꯤꯜꯂꯒ ꯆꯤꯟꯖꯥꯛ ꯂꯩꯗꯨꯅ ꯆꯥꯃꯤꯟꯅꯈꯤ ꯕꯣꯕꯀ ꯃꯥꯒ ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯅꯅꯕ ꯁꯦꯜꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯖꯦꯝꯁ ꯇꯧꯐꯝ ꯈꯪꯗꯗꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯕꯣꯕꯤ ꯆꯥꯛ ꯂꯥꯝꯕꯅ ꯉꯥꯎꯗꯨꯅ ꯑꯆꯥꯄꯣꯠ ꯑꯍꯥꯡꯕ ꯃꯀꯨ ꯂꯦꯛꯇꯨꯅ ꯈꯥꯡꯂꯤ ꯕꯣꯕꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯉ꯭ꯌꯥꯎ ꯉ꯭ꯌꯥꯎ ꯈꯣꯡꯂꯗꯨꯅ ꯀꯟꯅ ꯈꯣꯡꯂꯤ ꯂꯥꯡꯂꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯌꯥꯝ ꯈꯣꯡꯉꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯇꯧꯐꯝ ꯈꯪꯗꯗꯅ ꯆꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯝꯁꯅ ꯕꯣꯕꯄꯨ ꯀꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯀꯞꯂꯤ ꯑꯗꯨꯒ ꯁꯣꯔꯤ ꯍꯥꯏꯔꯒ ꯑꯩ ꯅꯪ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯖꯦꯝꯁ ꯕꯣꯕꯀꯤ ꯈꯜꯂꯒ ꯑꯃꯁꯨꯡ ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯂꯕꯅꯤꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯨꯂꯤꯁꯅ ꯏꯁꯩ ꯁꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯉꯒꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯕꯣꯕꯀ ꯂꯣꯏꯅꯅ ꯏꯁꯩ ꯁꯛꯄ ꯊꯣꯛꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁꯅ ꯏꯁꯩ ꯁꯛꯂꯤꯕ ꯑꯗꯨ ꯕꯣꯕꯅ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯖꯦꯝꯁꯇ ꯌꯦꯡꯖꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯔꯐꯣꯔꯃꯦꯟꯁ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯤꯌꯥꯝꯅ ꯀ꯭ꯔꯤꯛ ꯏꯅꯅ ꯌꯦꯡꯕ ꯑꯗꯨ ꯌꯦꯡꯂꯝꯗꯦ ꯃꯔꯝꯗꯤ ꯃꯇꯝ ꯀꯨꯏꯅ ꯏꯁꯩ ꯁꯛꯄ ꯑꯁꯤ ꯂꯦꯞꯂꯨꯔꯕꯅꯤꯅ
mayamna makhoi ani asi isai amuk sakle haibasi khanglamde. Asumna isai saklingai maramda nongmadi Betina uraki mana isai sakwa adu maduda Betina changaklaga hai nang isai sakano na hairarigi saklibano nang isai sakwa asi uradi pulisna nang amuk jailda thamjinkhigani haibasi nang khangdabra. Maduda Jamesna hai aisu chak lamne Bob su chak lame aduna Bob ki damaka khalaga ai isai asi sakraba yadabadagi saklibani haina hai. Sumna maring hagenaba matungda Betty ase chakre aduga Jamesna masidagi khanghawi Betty ase hojiksu aigi damaka khalliba jani mana aigi damaka wajari aina mana khangba ngamkhi. Sigi matungdagidi asum ha ama hokiba khanghodre aduna amukhana hanagi magazine yondagi thabak adu doin tawri aduna hojik magazine yonba amuk haure. Mana magazine yolingaida nongma nupi amana magi hangong Bob asi leijarage haina hairi machaga lakwa nupi amana yam paame nungsi phajayena adubu Jamesna yonba ngamloi haina iseng sengna haiba kaigino di Bob se narana magi ne haibda bang pamda kana su leitre haina Jamesna khanjayba aduna magi hek machin manawgum imung manunggum khandayba Bob se mana adubu nupi aduna hanjan selga puthokdana hangdong asi ma leirage haiduna sum haijalai maduda Jamesna sauningladuna nangi nacha asidi lupa kaya no haina hangi madudagi nupi adu sauraduna machinga thiraga mana leirage na pairaba magazine adusu leimaidaga langthoragana sauraga phet langana tatki matang aduda nupi duna magazine langthoragi matang aduda saidagi Bob yenglaga kana khongjallaiba hui adu sum khongjallakpadagi Bob asi kiraduna James ki lengbandagi chongtharaga khongduna tikatana chenkhi gari tilaba marak aduda mana thokpa ama chenkri maduda James asi pakhatladuna matungda Bob haina kawraduna koiran tanari adu buthi ba khangdre lambida leramba mi kharadasu koihang hangli asumna mamlaba thenglaba phawba ma koithi thiri adu buthi ba khangdre madugi mara maha kaptana su leiri asumna sumthi ba khangakaba asna numit nini humi sujalakle madudagi di James asi tawfam khangdre makok takle e ma depression da chatkre aduna mahaki pungning wakhal asi pothaba ngamdabadagi mahak amuk hana drug charaga wakhal asi potha lage khalladuna mahakna makhoigi adaida drug yonba project leiba nupa khara adugi manata jangsinuna drug leige hairage haiduna taknungna jangsilli adubu manak hek yobuga mahak drug chaba yade haibasi ningsingladuna mahak handuna mayumda amuk lakhi mahakna amuk mayumda ranglakpa matam asidadi Bob asi chakhumda kunduna Jamesna changakpa ngaiduna hanagi matawgumna leirammi madu ubada James asi khanghaudana harauduna masade tawfam khangkhide aduga chensinduna Bobu jejet koladuna kapli duda Jamesna Bob fangjaba asina mahaki punsida punamak fangge haina khangki masigi mathangi numita mahakna well unaba tethi aduga welda Jamesna hai ai hidak adu thakwa pamdre tu oge hidak amata thakabi chadabi da normal miwai amagumna ai punsi si hingba pame haiduna hai maduda welna haiba madu araiba thabak nate hapa ama phawba nang hidak to suta chadana leiba maramda nangonda yamna aruba ama haibadu ogani nang laihauju kana hauragani nasa punama khangba ngamloi thaktak yamna niglakani nang ingbana gyamen taroina hari ebo mana yam wagani hadi sibo ogai ko yai hena control to bongam darugi masade aduda Jamesna haiba ningba osunu thongingba thu osunu nagera ama tawgera tawning to osunu ai hojiki hidak se chaba su pamdre ai hidak sigi mating na ai hingdana leibse ai pamdre na mana haiba sidagi mana haiman bregi welna hai madugi thabak ado nang na thanda leiraga tawbudi sungam ngamoi wa na thokani nang na thanda leibani na hai aduda Jamesna hai ai damakadi ai Bob leiri ai ithanda nate haina yam pongna hairi mana leiri Jamesna haiman baregi di welse yara kare hoi nang thoko tawu haida haidi chadana yengu haida masigi matungdagi di mana halakwaga Betty gi thong thinduna hai ai numit kharani di ai gi roomda adumak leigani ai thong lock toksilaga leigani ai gi treatment chathari ai haji layengli haina haiba magi sigi wai asi tabada Betty na
ꯖꯦꯝꯁꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯕ ꯉꯝꯈꯤꯕ ꯀꯔꯤꯒꯤꯅꯣꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯒꯤ ꯃꯕꯨꯡꯅ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯃꯕꯨꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯃꯥ ꯈꯪꯉꯦꯕ ꯀꯔꯤ ꯇꯧꯗꯣꯏꯅꯣꯁꯤ ꯁꯤꯗꯒꯤꯗꯤ ꯕꯦꯇꯤꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏꯌꯦꯕ ꯖꯦꯝꯁꯇ ꯑꯩꯅ ꯅꯪꯒꯤ ꯆꯥꯅꯅꯕ ꯆꯥꯛꯇꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯒꯅꯣꯅ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯖꯦꯝꯁ ꯑꯁꯤ ꯃꯥꯒꯤ ꯔꯨꯝꯗ ꯍꯜꯂꯛꯈꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯊꯛꯂꯝꯕ ꯃꯦꯊꯥꯗꯣꯟ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯊꯟꯇ ꯑꯗꯨꯃꯛ ꯅꯨꯡꯇꯤꯒꯤ ꯃꯌꯥꯝꯅ ꯆꯥꯅꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯅꯥꯕ ꯍꯧꯔꯦ ꯃꯍꯥꯛ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯔꯛꯈꯤ ꯏꯪꯊꯝꯁꯨ ꯆꯟꯈꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯨꯃꯥꯡ ꯃꯄꯤ ꯀꯥꯕ ꯊꯛ ꯊꯛ ꯅꯤꯛꯄ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯑꯁꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯇꯧꯈꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅꯁꯨ ꯈꯥꯡꯂꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯇꯅꯁꯨ ꯇꯧꯔꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯁꯨ ꯆꯥꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯑꯣꯈꯤ ꯃꯥꯅ ꯅꯥꯔꯤꯕ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯅ ꯋꯥꯅ ꯈꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯕꯣꯕꯅ ꯇꯨꯃꯤꯟꯅ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯖꯦꯝꯁꯄꯨ ꯁꯪꯗꯨꯅ ꯇꯉꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯕꯣꯕ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨ ꯖꯦꯝꯁꯅ ꯅꯥꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦ ꯃꯄꯨ ꯑꯁꯤ ꯅꯥꯔꯦ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯑꯗꯨꯅ ꯃꯥ ꯄꯥꯈꯠꯇꯨꯅ ꯇꯉꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯁꯪꯂꯤ ꯑꯗꯨꯒ ꯖꯦꯝꯁꯁꯨ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯍꯤꯗꯥꯛꯇꯨꯁꯨ ꯆꯥꯗ꯭ꯔꯕꯅꯤꯅ ꯗ꯭ꯔꯛꯇꯨꯁꯨ ꯆꯥꯗ꯭ꯔꯕꯅꯤꯅ ꯃꯁꯥꯁꯤꯗ ꯅꯥꯔꯛꯄꯗꯒꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯗ꯭ꯔꯛ ꯆꯥꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄ ꯑꯗꯨ ꯃꯀꯣꯛꯇ ꯐꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯃꯛ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯔꯕꯁꯨ ꯕꯣꯕꯀꯤ ꯃꯇꯧ ꯌꯦꯡꯖꯔꯒ ꯕꯣꯕꯀ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯃꯍꯥꯛ ꯋꯥꯈꯜ ꯑꯗꯨ ꯄꯣꯊꯥꯕ ꯉꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯋꯥꯈꯜ ꯂꯦꯞꯈꯤꯕꯗꯒꯤ ꯃꯁꯥꯗ ꯂꯥꯟꯊꯦꯡꯅꯔꯒ ꯃꯍꯥꯛꯅ ꯈꯥꯡꯗꯨꯅ ꯑꯅꯥꯕ ꯀꯌꯥ ꯑꯁꯤ ꯈꯥꯡꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯂꯩꯈꯤꯕ ꯑꯁꯤꯅ ꯅꯨꯃꯤꯠ 8ꯅꯤ ꯍꯧꯈ꯭ꯔꯦ 9ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯒꯨꯝꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯥꯎꯖꯈꯤ ꯖꯦꯝꯁꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕꯣꯕ ꯄꯨꯗꯨꯅ ꯋꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯋꯦꯜꯅ ꯃꯍꯥꯛꯅ ꯃꯁꯥ ꯁꯣꯛꯇꯅ ꯍꯤꯡꯂꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯁꯤ ꯎꯕꯗ ꯋꯦꯜꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡꯁꯨ ꯊꯧꯒꯠꯂꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯋꯦꯜꯅ ꯖꯦꯝꯁꯇ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯁꯦ ꯅꯪꯒꯤ ꯍꯪꯗꯣꯡꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯕꯅꯤ ꯅꯪꯕꯨ ꯀꯟꯕꯤꯔꯕꯅꯤ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁꯅꯁꯨ ꯍꯥꯏ ꯅꯪꯅꯁꯨ ꯑꯩꯕꯨ ꯀꯟꯕꯤꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯋꯦꯜ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯦꯇꯤ ꯑꯁꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯖꯦꯝꯁꯇ ꯄꯤꯔꯝꯃꯤ ꯃꯔꯝꯗꯤ ꯕꯦꯇꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯥꯞꯅ ꯂꯩꯅꯔꯒꯁꯨ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯕ ꯄꯥꯝꯂꯝꯃꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯖꯔꯅꯦꯂꯤꯁ ꯑꯃꯅ ꯖꯦꯝꯁꯄꯨ ꯎꯅꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯖꯔꯅꯦꯂꯤꯁ ꯑꯗꯨꯅ ꯖꯦꯝꯁ ꯑꯃꯁꯨꯡ ꯕꯣꯕꯀꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯏꯊꯣꯛꯎ ꯍꯥꯏꯅ ꯁꯖꯦꯁ ꯇꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯖꯦꯝꯁ ꯑꯃꯁꯨꯡ ꯕꯣꯕ ꯑꯁꯤ ꯏꯟꯇꯔꯅꯦꯠꯇ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯖꯦꯝꯁꯅ ꯂꯦꯡꯕꯥꯟꯗ ꯕꯣꯕ ꯇꯣꯡꯍꯜꯂꯒ ꯂꯝꯕꯤꯗ ꯒꯤꯇꯥꯔ ꯈꯣꯡꯗꯨꯅ ꯏꯁꯩ ꯁꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯄꯥꯝꯖꯗꯨꯅ ꯐꯣꯇꯣ ꯀꯌꯥ ꯀꯥꯞꯈꯤꯕ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯔꯒ ꯏꯟꯇꯔꯅꯦꯠꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯞꯂꯣꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯖꯔꯅꯦꯂꯤꯁ ꯑꯗꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯕ ꯑꯗꯨ ꯎꯕꯗꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯖꯦꯁ ꯇꯧꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯝꯁ ꯕꯣꯕꯀ ꯂꯣꯏꯅꯅ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ ꯃꯄꯥꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏ ꯑꯩ ꯍꯧꯖꯤꯛꯀꯤ ꯄꯨꯔꯥ ꯁꯦꯡꯂꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯑꯩ ꯗ꯭ꯔꯒꯁꯦ ꯊꯥꯗꯣꯛꯄ ꯉꯝꯂꯦ ꯍꯥꯏꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯃꯄꯥ ꯑꯗꯨ ꯃꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯈꯤ ꯑꯗꯨꯒ ꯍꯔꯥꯎꯔꯝꯃꯤ ꯖꯦꯝꯁꯅ ꯃꯄꯥꯗ ꯍꯥꯏ ꯑꯩ ꯑꯐꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯈꯤꯗꯔꯦ ꯑꯩ ꯍꯥꯟꯅ ꯑꯔꯥꯟꯕ ꯇꯧꯔꯨꯔꯦ ꯗꯦꯠ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤ ꯁꯨꯝ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯤ ꯕꯦꯒ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯖꯦꯝꯁꯅ ꯃꯄꯥꯅ ꯃꯉꯣꯟꯗ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯁꯦꯜ ꯄꯤꯔꯛꯀꯗꯣꯏ ꯅꯤꯡꯗꯅ ꯑꯩ ꯁꯦꯜ ꯄꯥꯝꯗꯦ ꯗꯦꯠ ꯅ ꯍꯥꯏꯔꯝꯃꯤ ꯁꯦꯜ ꯄꯤꯔꯛꯀꯅꯨꯅ ꯑꯗꯨꯕꯨ ꯃꯄꯥꯅ ꯎꯊꯣꯔꯛꯂꯤꯕ ꯑꯗꯨ ꯁꯦꯜ ꯑꯣꯏꯔꯝꯗ꯭ꯔꯦ
Jamesna piingagi angang oirigi photo ama mapana magi money bag aduda matam tutoda haptuna thamlamba oirami madu lokthokuna machanupada pirakhi aduga hayi aina nangi afaba mapa matik chayaba mapa haibadu oiba ngamkhidare aina tawdaba thawdang kaya pung phana pangthokpa ngamkhidare adugi damakta nang aibu waroganu aduda Jameski mama atombi aduna yum manungdagi kanaga wari sanaribano haiduna Jameski mapada lawaki maduda mapana damuki yam harau harauna mathona laina aigi itanupaga wari sanaribani aduga amuksu noke tawraga aigi isu nupaga su sanaribani hairi matang asida mahangna isu nupa haiba asi Jamesna yokjariba hangdong Bopuni mapagi wahi adu tabada James haraurami aduga noke tawri mapa maza animal James amasung mapa maza wari sanariba marak aduda Bobsu munna taraduna yamna khangbagi maongda ngyaw haina khongdi masigi tungda James journalist aduna haiba adu induna mahakna maga amadi Bobka thingnarkiba magi punsigi wari asi larik oina iba hawrki haiba larik asi publish tawba phongba matamda best selling book ama oiki haibadi mayamna yamna pamnakiba matam aduda yamna pamnakiba London shahar aduda leiba mioi khudimakna larik asibu paba pamnakiba larik ama oiki haiba larik asigi maming asi A Street Cat Named Bob haina kawi haiba larik asi international ki thakta best selling book oiki ngasigi matungda press conference ama tawki mase Elizabeth Well amasung Jameski mapa su yawba lakhi makoina Jameski damaka yamna harauki Jamesbu puning thawgatlami makoi mayam adu ubana James yamna harauki James asi hanaga manadre hojiki mahaki punsi asi pumon ole movie asigi loshillakada James amasung Bob asi hojiksu afaba marup ama oina laiminari haina tharaki makoi ani unna thabak tawminari mayum leijadaba miyoi amasung sa singi damaka thabak tawba sangsan singa loinana makoigi damaka thabak tawri makoigi mateng pangri hainasu tharakli haiba larik A Street Cat Named Bob haiba larik asi 2012 ka publish tawkhibani haina tharakli haiba larik asi yamna thuna sale tawkhiba mayamna pamnakiba larik oiki hainasu tharakli aduga Jameski mai paglakwa asina maram oiraga hanagi matawgumna mahangna big issue haiba magazine sale tawamba yonba tatlamba adusu tatkidre isai sakwa tatlamba adusu tatkidre hojiki masagi oiba tonganba mayum amasu leiduna James amasung Bob unna laimina kare hainasu irakli aduga movie asigi loishillakwa asira asengba James amasung Bob ki photo adusu ulakli adubu film ase yauriba hangdong asidi Bob masamakuni adumake tawriba asi masini James Bondgi punsigi asengba wari drug thadokwa ngamdana laiba sing adugi damagadi James Bond asi khudam ama oikhre habadi thadoklage hainabu ninglabadi miyobana khanbu khankhagadi ngamnaba pangthokwa ngammi haiba adu uthare maramdi Jamesi lainaraba yumsu leite chananaba chinjaksu leitaba shenanaba mafisu leitaba mi amani mahak nga dustbin da mi phara haudi hundoga phiron aman araiba bokhulaga lilaga mi ni adubu mahak drug daba asi phate thadoklage haina tapyungna khan khibadagi mahakna drug asi thadokwa ngam khibada natana mapunsida mai pa ko mi ama haibadusu oiki adubu basi khudima ase magi damata mateng pangbinaba mapuning thogat pinaba marup amadi magi hangdong Bob haiba asina yamna chawba role amadi lauki magi punsida adunani mahakna magi biography asi irakpa matamdasu larik asigi maming asi magi hangdong Bob asigi maming lauduna tholiba asi lam asi A Street Cat Named Bob amasung The World According to Bob haiba James Bond na ikiba larik ani aduda base over film ni haiba larik ani asisu James amasung Bob hangdong makoi anigi punsigi warini haiba film asi UK National Film Award 2017 da Best British Film ki award su phangki wari asi nungaibra nungaitabra mayam comment tawbiramo movie asigi part 2 James amasung Bob
ꯍꯪꯒꯣꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯄꯥꯔꯠ 2 A Christmas Gift from Bob ꯍꯥꯏꯕ ꯃꯨꯚꯤ ꯑꯗꯨꯁꯨ next ꯚꯤꯗꯤꯑꯣꯗ ꯁꯣꯏꯗꯅ upload ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ upload ꯇꯧꯕꯒ notification ꯂꯥꯛꯅꯅꯕ notification bell icon ꯗꯁꯨ click ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ